Kurumzare, I'm going to see more boxing. Kaisum Sangda Fazinduna Tamluba Manipur University Ozama de Mairu Singh Tadokre. Miam Tembang Pirabadi Manipur Awan Bapurapa Yamna like ni Haina and Birena Fongdokre. Amadi Manipur ke Hosik Lady Be Susing Matanda all political party Manipurna Governor Unaduna Tatsin Kray. STBಗೆ ಮಣಿಪುರಿ ಪಾವಮೆಂಗ್ ತಾಬ್ರಿಪಸಿಂಗ್ ತರಾಮ್ನೋಕ್ ಸುಬಲ್ವೆನ ಪಾವ್ ಸಂದರ್ನ ಪಿಜರೆ ಹೌಕಿಬ ಮೇ ಥಾಗಿತಾಂಗ್ ಕುಂಟ್ರಾದಗಿ ಮಣಿಪುರ ಯೂನಿವರ್ಸಿಟಿಗೆ ವೈಸ್ ಚಾನ್ಸಲರ್ ಎಪಿ ಪಾಂಡೆ ಲೌಥೋ ಹಾइना संसलकिबा खोंगजंगदा फाजिनकिबा माइरोय अमदि ओजासिंग ngasi कंडीशन अमति यावदना सजिवा सेंट्रल जेल दगी थादरखरे मखोय थादरकनी हाइबि पाव मांगजोंगना फंगबदगी इमुमनुंगी मियोयसिंग माइरोय लोबसिंग अमदि एमयू गे कम्युनिटी सिंगना सजिवा जेल ममांगदा ngaidun लेनखि नुमिदांग वारम पुंग 5 मिनिट 95 रोम सतपदा फाजिलरुबा मियोय पुलप थादरखि मफमदुदा माइरोय सीएसओ अमदि इमुमनुंगी मियोय क्याना मखोयबो लेपरेंग हुक्तुना नुंगाइबा फंगदोपगा लोइनना खोलाव क्यासु लावखे थादोपदा यावबा मणिपुर यूनिवर्सिटी की ओजा अमदि स्टाफ सिंगना मखोयबु फाजिन खेबगी थोंगदु नकल नामतगी ओइबा मिएंगने अमुगना सिगुम थौदोक थोनिंगदे हाइना पाउमिसिंगना पेंदब फंगदोरखे फाजिन खेबा प्रोफेसर मसा लांगनबा पुथोरपदा हैंडकप सन खेबगी थोंग प्रोफेसर मसाना अकन मोंगदे यानिंगदबा फंगदोखे फाजिन खिबगी एफआईआर दो प्रोफेसर जुगिंद्रो मसामना लाले हाइग्रबनी मसिगुम थौदोका से अमुक हन्ना हलक्तबा ओइरसनु हैना मणिपुर यूनिवर्सिटी असुंबा थौदोकसि लाहनिंगदे मणिपुर गवर्नमेंट की डिक्टेटर ओइबा फेसिस ओइबा अदुमगी थौंग दो मदु उत्पनी अखोइना मदु यानिंगदे चीफ मिनिस्टर बिरेन नाकल नमतगी यंगबा मीडियंगदा मणिपुर यूनिवर्सिटी दा नॉर्मल सिदा थबक फजना तौरंबदो मदु मणिपुर सरकार ना अमदी भारत सरकार की डिक्टेट मखादा मदुरा क्रश तौगिबसे मसी यामना लाइबक थिबा दुंबा थौंगमनी मसुमसे मतुंगदा अमुक हल्लोइदबनी आइबसी मयामगी मफमदा थमजरे से मतम छांग नाइनरक अदुंबा मणिपुर यूनिवर्सिटी को ओजा अमसुंग छात्रसिंग ngasi नुमिदां पुंग 5 मिनिट 95 रोम ता मतमदा सजिवा सेंट्रल जेल दगी थादोरे ओजा सिंग सिना अदुकी मति पेनदब खोलाव म लावरी लोइनदा मसी नाकन नामगी ओइबा मियंगने हाइबसिनि अदुबो ओजा सिंग सिगी माइकै दगी हजिक फावदा थमलकिबसि अथु मतमदा एमयू दा नॉर्मल सिना हंजलक याय अदु मदु ओइनबगी नमक्ता मखोगी मीटिंग अमा पांगथो मतुंगदा तोरकनी हाइबसिनि कैमरा पर्सन इंद्रगलोइना ना पौजम रिचार्ड रंजन सजिवा सेंट्रल जेल इम्फाल थादोंलबा म्यूसिंग अदु मसिंग यामलबा म्यूसिंग अदु गलोइना लमयानब संगल ताना लाक्लगा मफम अदुदा मियामना तरामना ओखिबा अदुदा महिरै लोबसिंग यूनिवर्सिटी कम्युनिटी अमदि सीएसओ गी लुसिंग लुसिंग बि क्या सुसरुगाखे तुंगदा मणिपुर यूनिवर्सिटी दसु अमुक मखोइबु तरान ओखे मियामना तेंबांग पिबिरबदी मणिपुर अवनबा पुरकपा यामना लाइगनी हाइना चीफ मिनिस्टर नोंथोमा बिरेना फंगदोखरे बीजेपी मणिपुर प्रदेश न सिंधुना इंडिया टुडे की रिपोर्ट अमगी मतुंग इन्ना लेबा असगी ख्वाइदी फब चीफ मिनिस्टर खंगतपदा अहम सुब तारकपगी हराव त्यामबा फंगदोपगा लोइना सिटी कन्वेंशन न पांगथोखिबा ओपगी थरमदा वाफम से फंगदोखिबनी थरमदुदा मिनिस्टर सिंह बीजेपी की एमएलए सिंह पार्टी की थौपुब सिंह एनपीएफ एनईआईडीपी अमदी एलजेपी की लुसिंग सिंह सुसरुखी चीफ मिनिस्टर न मखाताना मणिपुर
अवन पुरप हाइबसी मियाम खुदिमक सफ मानना लेमिनब तंगाई फदे मणिपुर पॉलिटिशियन हाइबसी हुरान बसिंथिबा पंगांगांग ओइना लौनरिबसी मतम सांगना लाना तोरंबगी हाइनरंबनी मसी वाखलोलसगी महता पॉलिटिशियन हाइबसी लेबाक सेंबा अवन पुरप ngambaduni haina ikai khomnaba utnanabagi wakhalo laknanaba honagani loktak mapalda sizinafam khangna leiba lam hector listing hompurom nga yokfam semnanaba thabak haure listing ni kungi matungda mapaldagi nga pusilaktrabasu lamdamasigi puthokpanga na muhut silagani kani tharamba yantat kibagi awaba mayoknarba cellular drive naharol singda apipa senfamda loan pibagi scheme october thadagi hawtolagani haiki प्रजानि सेवा तनो तोरबनी प्रजा के नमतो लाइब्रेरी प्रजा न कोइना मोइगा थादो न यादे न प्रजा न पॉलिटिशियन सिंगु सोना हमनि दबनी एप्से मदुगी लंबी मखाई अदु तानन बनी आई कन तौगे इक्वल शेयर इक्वल स्टेटस म्यूचुअल रेस्पेक्ट इक्वल डेवलपमेंट मानव जातुं मानव रेस्पेक्ट अमतो रिवॉकलोन समान सकुनि न अदु हेरना यागा फानिबल नसी एकोइना सही म मखाई से खर एसिप तो ngam ni से मसी से मपुंग ओइबदी सेंटर की लेबिबा गवर्नमेंट ऑनरेबल प्राइम मिनिस्टर मोदी जी के तो मया नमागी विजन लोकसभा के से वी आर रेडी सोइदना नन सिदनी हो पीगदम नि को सेट अनि सोइदना पीगनी कोइ बयाम संगठन September tang kun mapanda Committee of Political Parties na Manipur da hauzik thokliba thodo wathok sing matangda miyamgi mifam pangthoktuna lawkibo waref governor unaduna taksin bada poine hamba yani mafongdrok lehari Congress Bhavan da committee asigi member oiriba CPI CPM AIFB RSP NCP BSP AAP amasung GDS yawna pangthokiba pawgi mifam aduda convener RK Ananna ngasi governor unaduna taksin kiba point sing aduda MU da police na ahing da red chatikiba condemn towi Manipur University da athubada normalcy hanzil halo thodo du judicial inquiry to framework agreement ki matang da RN Ravina phongdokiba wafam yaningde democracy secularism amadi socialism masak thokna hingalu port ki mamal ka hena wangkhal hanbe yaningde amadi Indo Myanmar border traditional demarcation gi matung ina warosin paru haibin singba wafam yawi governor na wafam singa du ningtina taraba matung da yaning wafam dorki haiki mi dignity adigi mi gi kendo tawno khona bada maram cha handcuff ka tawno khotpa myam singsi khoi keno gi su khoi supreme court ke rulings myam su leje masi yare ngai tawba ya de have options lei na kari dam ta khoi maru na khoi university professors sing for a very very good cause have tai evidence laitana prosecute to bi ba haidra phajin thambir myam singsi hospitalize tok matam da handcuff to bai si khwaidi yam sathiba tamthiba du mot pa nei bagi dum symbol la bane na khoina lojaba go loin madu sima so khoina yam kana khoi governor da taksin jarami Saruya Kiba Committee ki members oiriba Congress ki wangang loi Dr. NG Bijoyna tang kunamasung kuma thoigi lona ba ehingda Manipur University da sathikiba police ki raid adu malem gi lebak amatada satakidaba thongni University amada raid sathaba haibasi vice chancellor amadi hostel singi ayab logadabani thododu governor na haksin loga loinana committee gi maikai digi senaba miyoi sing phomam thokpa cherak pi naba taksilom ki hari co convener Dr. M Norana framework agreement ki matangda interlocutor RN Ravina munphatana wafam pangthok ta thoksin basina sang naba thodokya thoningai lei matungda amuhana tawdana ba Ravi Kauraga hainaba taksin khibada governor na magmasa thasigi tang kungamari da Delhi set ke dorba sida unaduna phongdok lamlage hairki Dr. Narana Makhatana Manipur gi suasi assembly kauduna khanabada warusin purakpa yagadaba yamna yauri India gi sana kanglolda sahi amada numit yankhiga manga nidagi tadana assembly phanggadabani haiba leirabasu Manipur di suna phamdri assembly kauduna lebaki su loisinana ba hona biu haina taksin kibada governor na wafam si yamna chumba wafam ne harakpaga loinana speaker amasung chief minister da khangange haiba wafam su thamlaki hairi Parliament ki directive amalai each state ta yamdrapata numit yankhai mangani working days si session phamu haibani whereas koi Manipur numit kuntrani shude ko sahi mada so she felt it so much being a parliamentarian she has to admit masi chumai ai speaker das wari shage adu cabinet ki makha su pomna ichi min se su kaurga wari shage masimadi tangai phadana sitting gi numit si helen batai issue mayam sidi assembly gi floor da khannaraga
मधुगी आउटकम अदुने हेन चुंगदबने हैबसी सी फेल्टित Taruk Suba All Manipur Catholic School Biennials Games and Sports Meet Kansipur Leba Catholic School da Safe Minister Nongtoma Birena Hudokre Catholic Educational Society Manipur Nasinba Ngasigi Tormodu da Forest Minister T.S. Syamkumar PSED Minister Losti Dikho Amadi Catholic Educational Society Manipur ki President Dominic Liumona Singmana Sarugaki Dongan Tuanba Catholic School Kuntra Mapuldi Lakpa Mahiroi Lisingma Senipal Marfunituina Sarugaba Sports Meet Adu Hodokpaga Mari Lenana Mass Pass Competition naman supang toke Safe Minister and Birena Lady Balenga si Miang Bilenga ni Ban Blockets amri tuan ba Stack Sangsin Dringay Mamangda Nungay teba label sing mangzong na Wari sana Balenga sina tonglaw na hangno lady Masi kudong saba si Mipung Kudimak na lobi duna Hena Sokur Bakunayama Oinan Bahona Minarasi Haike Our governments will be always the people-oriented governments. We are always opening our door for any kind of negotiation, talk, discussion. Please come forward for a peaceful coexisting. Dialogue, talk is the only solution. We should not disturb the academic career of the students, the life of the day-to-day earners, by calling ban and blockade or general strikes. We should totally stop this kind of culture. Organic Poto Singi Shopping Mall ama Sangol Agni Haina Horticulture and Soil Conservation Minister T.S. Syamkumar na Phongdokre ngasi Kumalambak Apex Society Complex ta Manipur gi ani suba organic outlet sangabagi toromda wafamasi ma na Phongdokebani Okul District Travel Development Council Sinba Tormoda Horticulture ki Principal Secretary J.C. Ramthanga Director K. Kibgen Momage Project Director Debabarta Susuraki Minister Sam Kumar Namakatana Lamdamasigi Low Patapta Chemicals Kahana Season Nabana Laina Camerum Nabigisang Hangalale Maramasina Organiki Potok Marankaina Fanganaba Shopping Mallasi Tamnanabataba Lokapani Hari CDN financing jam dynamic ba leader personal public highlight kung may makatapos subo kung nungay may makatapos subo kata kapag kanda very grateful nungay apa patapon to siya na makasabon mo highlight no sa highlight na patapon to siya manipuri mo organic ki already kasi hamada ni adam laba adagi production siya laba adagi production laba siya di ba laga production ka to rin अगर कोई अदर विदेशी जगह से कोई नज़र से कि सियामें तो सुख है नज़र सिलाइड एक्सपांस मतंग तो हुए Manipur da han boina sakhiba September tang taramapalda Safe Minister and Birena Imphal Jiribamge helicopter service haudokiba du thama mapung phadungeda helicopter service toriba Pawan Hans Limited ki helicopter nong yure masina Jiribamdagi Imphal amadi Imphaldagi Jiribamda helicopter tongduna satliba miyamda nuaitaba Pohon bagal loina akiba faule Manipur lenga ki mari leinaba department na fiba masida athu matamda miyang sangduna miyamna nungaitriba si kon binanaba Mui Kiana Pugning Singsilakli Amaromda helicopter da nong usually haiba sigimatang da Transport Commissioner M. Lakshmi Kumarna Transport Officer Sings Amasung Pawan Hanski Crew Amasung Engineer Sings Yawna Mipama Pangtok Tuna Yangsile Hari Asigumba Ising Tarakpagi Tabasi Dumak Toi Masina Passenger Singi Safety da Compromise Tawi Wafam Late Masida Mipainingai Late Miamamasung Passenger Singa Wakalana Satanaba Commissioner na April Tawulwina Yamna Qualified Level Crew Singa Helicopter Services Swingam Tokana Matampunamakta Honaribani Hari Puja Druga Kumina Lak pada Manipur ki Safe Minister Nongthoma Birena Manipur ki Miam da ya pausel pirakle Aphabana Phatababo Maithiba Piba Sengba pausel Puba Kumai Sina Lak pada Masil Mana Oibagi Mari Hena Seselanduna Hena Ing Tapa Masung Watapad Manipur ma Oidasano Hari Differently able persons singi oiba vocational training center ama Imphal West ke Manung Senba Awangkono de Leba wheelchair President Award ke T.A. Sarzugi Yumda Salah Holding Private Limited ke Chairman Ngarengbam Samarjit na Hangdokre UNESCO
Club Manipur Madi UN Day Observation Sinba Tormaduda UNESCO Club ki Joint Secretary Dr. T.H. Sendramani Observation Committee ki Advisor T.H. Pramomadi Awangkuno Gram Panchayat ki Member and Pramosu Suraki Dr. T.H. Sendramani na Asigumba Vocational Training Center Samarom Tongantor Mapam Singda Hangdoktuna Disabled Sing Masana Masabu Tabak Pizabangamnaba Honagani Haiki Managing Director and Samarjitna Hingli Matamda Amanamabu Mating Pangnaduna Ababa Lamdam Ama Ohen Batai Honaba Lepkumsi Tona Lisi Haiki Ima Haibasidi Pot Kudimaku Hinganduna Tamba Namba Yok to the Tamba Namba Amade Mapung Mahimarong Han Mangamba Palan Mangamba Adubu Adugi Gunduni Sidabi Ima Haibase Aduna Nupi Kudimakta Madui Gundu Yoribani Akugi Nupi will be Kudimakna Yama Sectiona maybe Mara Lang Biduna Kogi Nupi Kudimuk the Yoriba Sidabi Imagi Gunado Madu Mayon Chongan View Loktak District Pigadabani Haina Nahuna Amuk Ningsingle, Say Kuntrama Mamang the Tankiba, Loktak District Adu, Pibamatam Share, Haina, Morang Kendri MLA, P. Sendrana, Modi Vavan Morangi, Officer, Narang Pangto Pomising one of the Fondokre, Mana Makatana Haikibada, Sedamadi Center the Su, BJP Lingak, Lerevanina, Praza Singna, Loktak District Pin and demand Tono Lak Libasi, Miami Kalagamadi, Sasan, Toba Nuaina Tabak Oina Pangtopada, Matam Sub Sargani, Safe Minister Su, Ming Sang Haiki. Loktak District Haiba Adumba Makak Equigi Lamdamasi PB the Namadugi Carnavado, Amazon Praja Sing Harao Zabado Madu Pangan Bio, Haibagi Wakalonda, Equina, Chief Minister da Equigi Apamba, Matungina Ai Boina, Marang Mandalgi, President Tamasung, Mayam Yauna, Pun Soitorekan, the Pisingani, Amasung Mantri Mayam de Yohongani, Officer Mayam de Yohongani, Mayam the Sajok PBU, Quena Taliba demand say, Hizari Vese, Lebaki, Yaifanabugi the Maktani, Lamdamasigi Yaifanabugi the Maktani. Wangjing Tenta Kendrigi Manung Senba Texam the Leba Texam Girls Upper Primary School Ginona Saba Classroom Ahum Ngasi MLP Brozena Sangakre SSA Gimakada Lupa Lak Kunmapan Hena Sang Saba Classroom Sangabagi Tormaduda John Trigi ZEO Langatel Zilla Parisaki Member Yongna Muikana Suraki MLP Brozena Pipampatan Lady School Sing Lenga Sina Akanba Tabolokatuna Matunga Sunaba Mailusing Amamo Oinen Honari School Management Committee Kunja Sing Amadi Oza Sing Su Mating Pangduna Lengasigi Panam Panganaba Honamina Sai Infol Art College ta Numitari ni Satakataba Students Binals Workshop Ama Ngasidi Haukre RN's B Art House na Sinno Pangtokibo Workshop Aduda Mumbai gi Visuals Artists Arsanas Handy Amadi Kala Vavana Visva Bharati Santiniketan West Bengal gi Sanchayan Ghosh na resource person oina fine art ki maramda wangang ke workshop asigi mahiroi Nepal khangalaga Kerala gi Kosi da pangthokadaba international students binals workshop ta saruyagni hari RN's V Art House ki co-founder Dr. Visita Ningombamna Manipur da ahan boina pangtholiba workshop asina fine art ki mahiroi sinda kanaba kya fangalagni haiki Manipur da yu sungba madi yuanba yadavagi ain leina Forest Minister T. Sam Kumarna Androgi yu Manipur gi wangmada thadologini haina phongdokiba wafam All Manipur Women's Social Reformations and Development Samas na yaning da phongdorli Minister na phongdokiba wafam asi masagi oiba warola natraga government ki warola haibadu miyam da khangan gadabani yellow mi singi marakta nat ki setnabina yaba sangdraba yadraba yu thongba sungba madi sizinabada ayatpa mata leite adubu Yubu Paisa Tananaba Miam na Taknaba Oina Tadropadi Yaroi Masima Liquor Provision Act Listing Masamapal Marpudra Matoina Atimupirani Hari Manipur Langang na Matamatamgi Miami Yaifanabi Damakta Anabasing Mating Panganaba Paikalibi Scheme Amadi Project Sing Pangdabi Wakat left in a likely. Here a Masada report. Wangkai Yonglan Lerekta Leba Maisnam Usarani Sakiba Lising Aniga Taraga Tarukta Masagi Kidney Animak Fail Oide Haina Detector Ki
mahaki kidney transplant taunabagidamagta mahaki laikhidraba mapuroiba Maisnam Ramanandana mahaki loinabida kidney donate taunanaba mahaki test tokthokpa matamda Ramanandagi kidney na hena phibam soksana leire haiba khangba ngamaki sakhiba 2018 gi January da laibak thidana maki mapuroiba Ramananda laikhidre adubo Chandigarh PGI da kidney transplant tarwa matung amukasu fail oirakpadagi hauzik yam wana dialysis sathaduna leiri Saranegi masanupi ahan jahi kulom khatangariba angang nupi masa asina mahaki angamba level da koi chen duna mama ase hingandaba yade haiduna wana hotnaduna hauzik layeng bagi thabak asi sathari Huji ay lairisina ko itay gi yumdani lairise chaba thakbo budi moina tobi ko dialysis to ko pagi chanupi sina ko thira hanga kholaga tawe chanupi school ama pui private school ama pung baro phok ko lising ahung khatani thada changi bi hafta am da lising manga taruk changi ni aina le chala ai yum bha ji aina pujabani mu la ma bi na bagi LFS ki one of the past pupil student gi parents ama yamna laibak thiba hai batare inau na mapasu kaina khre aduga at the same time hojik sumagi apopi ma sisu dialysis tawri kidney gi capital laitabana ma si hojik transplant tawang amdre angang asi ma hojik only ma graduate tami ba angang ni aduna pumna maksigi burden mayam sing amnanaba namana honaba matamda mana my friend circle mayam organization mayam ate mayam na sumonda mateng pangbirei akhoina su akhoina pawsi tajabadagi angamba khara puthoksaraga magi mateng oina akhoina tawjabani government gi su siamanak ta chalurabane una chakan sida mana free dialysis ire free dialysis ira kan si sarat manak ta chalura kan du da mana BPL so to da di yade na haire akhoi BPL du pai hodre dialysis free dialysis tu phangdre kano MLA manakta chala kandu haira kandu da MLA na DC gi through da gi tawraga mana Jenims da free ma phanghali se simangai source of income kaim leite leijaramba yumpham low inkhol plot pumba leikidraba mapuroiba amadi mahaki laing naba hotnabada leiramba sampati pumba satkre masanupi class 12 khak loiraga makha tamthaba ngamdana question laga private school amada oza oiba yauraga mamagi laing naba hotnari makhoibu nungsibiba miyoi kharana natraga laikai gi kendra gi MLA singna angamba mateng khara pangbirakpa natana government ki maikai dagi sima phange haibado ngasi bhawba makhoi da leitri haina masanupi asina thamoi sokna tammi makhoi government ki site gi su kari gumba amta expect tawdre makha ta na expect tawbu su pamdre haina su yamna warau na tamage paudam jariba camera woman Babita Asangbam ga loinana Rina Nongmai Them ISTV News Wangkai ngasi malengi mafum kaya pangtholiba World Food Day gi thorom asiga mari lenana porompata leba Commerce and Industries ke Food Processing Training Hall da World Food Day gi thorom pangthokre thoromadura Manipur University gi hana VC oramba Professor Estombi Commerce and Industries Department gi retired Director Diras Jumnam Safe Food Technology Management gi President NZ Maimuna Saruyaduna thorom pangthoke Greening the Blue Hybrid Team da Associations of Food Scientists Technologies na sinur pangthoke ba toromasiga mari lenina Safe Food Technology Management gi President NZ Maimuna Malem da sanaba sinja fanglaktabagi akiba lehendaba haibasi handak segi World Food Day gi pandamne aremba dapat pumduna mang tahan gadoro papolam sing recycle totuna onthok amuka hanna seasonaba yahanaba matautai haike World Food Day mari lenina Imphal Diocese of Believers Structures na harang sangbal da leiba lukravi kuntrada seng kilo tara mating pangkre tormaduda Reverend T.S. Momon Bamaite Panchayat member di Bubon Chandra World Food Day thorom Agriculture Department sinduna sanjendhongda leba head office ta pangthoki tormaduda Agriculture Director P.S. Rajendra Joint Director YCM amdete official singsu surwaki Director P.S. Rajendra na lisingani kuntra fawda malengi oina saklamba lehendaba haiba pandamasi fangnanba honabda lomi sing masung department gi officials singna subanomba kanba puksal sing masungi haiki District Legal Services Authority Tawalamadi Arts Care Center Kiam Shifaina su World Food Day Toronga Luina Legal Awareness Toromama Tawal Tomjing Mea Leba
Anandapurna Schools of Science da pangthokre tormaduda Families Court Tawalgi Judge S Ingosa Scholarship Principal T.H. Sawisuraki Advocate C.S. Narendra K.S.H. Bizya Lakshmina Resource Person wina wangangke Home Science Associations of Manipur Nasu World Food Day Torom as Home Purana Raspberry the Pangtoki, Tormaduda Association ki President Ais Anuradha Amadi Atay Tobup Sing Yongna, Jinja Amasung Masina, Haksang da Kanaba, Masigimaramda lecture program sa Pangtoki. World Food Day ki Toronga Mari Lenina Moirangi Ngankalawai Nongkrang Pokpida Leba Glory Children's Hongi Angang Singda Lions Club of Nambol District 322D gi Maikidigi Sengbek Ahum Atay Sana Tanama Polom Kaya Kusinakre Lions Club of Nintokongna Sindrom Pangtokiba Tormaduda Lions Club Nambol gi Taupuba Sing Yong na Tungan Bamiyo Kaya Nasarwaki Lions Club of Moirangi Amidials District Chairpersons Y Moduna Aikoi Masel Mateng Pangnagadabani Haiba Wakalols Aduda World Food Day ga Marilena Asata Asipibani Haiki Lions Club Nambolgi President M Manglemba Singana Atay District Sing the Ladiba Home Sing the Su Angamating Pangani Haiki World Food Day ga Loinana Nomugi Oiba Fish Poultry Meat Retailers Singi Matangda Awareness Program ama ngasi lampel da leiba Max ki office ta pangthokre Food Safety Administrations Imphal West na sinba toromasi Our Actions are our futures haiba team da pangthoki toromada Food Safety ki Nodal Officer CS Sanajawba Food Safety Administrations Imphal East ki Designated Officer Y Setazit Amadi State Public Health Food Testing Lab ki Technical Officer A Bihari Susurga ki CS Sanajawbana Food Safety Administration athubu matamda sana thaknabagi polam singi fibam kumna yangsilagani Kanglol ngaktana sana polam sing yonba singi mathakta thabak lawkhalagani miyamna su pot leibida kumna yenglaga leibiu haike District Administration Imphal West na 1000 Kendra BJP Mandal ko husam na Goto Village ki thoram ngasi moidang pokto leba ibudo koro hanbi sanglai la pangthokre tongan ba Department Kuntra gi mathakta sarugadron pangthokiba Goto Village ki thoram aduda Imphal West ki DC and Pravina hakthing yangsin ki ngasi gi Goto Village ke mari lena Sefin se Haksul gi Tembang gi health card chaba labor card chaba Ujala scheme gi gas connection piba nauna voter list Chansinba yauna tungan ba government packet liba scheme singi kanaba singda miyam da hakteng nana kanaba pangan ki sarkar sina sathrak liba Goto Village ki thaba asiga mari lena DC Imphal West Naurim Pravina Fongdoropada Praja Singna Mapamasida Fangdaba Kulong Saba Singa Simaroina Chief Minister gi hak singi Tembangi card Sinmi singi card sing kakta natana government piriba tongan scheme singi Kulong Saba sing hakteng nana pangan bani haike Bishnupur District ki oina Anirak Suba Goto Village Mission District Administration ki makhada Moirang DC Block ki manung sanba Kota Bazar da leiba INA High School da pangthokre tarmaduda tongan ba department ki stall kun gamari na surga ki tarmaduda Works ki Additional Chief Secretary Swell Actor Additional Chief Secretary Agriculture Letkogen Haukif amadi Bishnupur ki DC Pawan Yadav na singba official kana surga ki tarmaduda Ujala scheme ki makhada beneficiary kunda Haran Valleys Indian Gramins Bitraki Kutangda gas connection PK Northeast India Development Party ki Senapati District Branch Office Party Sigi President Dokomangna District Headquarter da ngasi hangdokre tarmada District President and John State ki Vice President Y Navachandra Su Suraki the Komang Kongsaina parties ki thabak torom singda thajaba amasung nungsirak tuna ngasidi hena mapangkan ba party mo urakli Hauzik Surasampur District yauna branch office camerum hangdokle awang nongpok state nifal asi punsinduna mapangan kan political party ama ohenduna sakrpa lambida hena komang choksinana ba parties na panam thamli haike It's in now Mektegi issue. It's in now Kuki issue. It's in now Muslim issue. Magi issue de soy the legin have it haze apabarum da support to minaraga parliament da assembly da law bada yam kana gani have a wakan launch the way to la machine NIDP Manipur state se mayam da bhapta biu
Manipur Chief Minister N. Birenbu India ki khwaidi phaba Chief Minister singi manungda ahum suba India na panba state kina khwaidi ki phaba Chief Minister ni haina India Today ki report amana phondrot libasi Chief Minister amadi mahaki Minister singna thamoi singna miyam ki thabak tawbagi mahi ni haina isamna phondrot li North Eosida leba Law Physical Office ta pangthopa paugi mipamamada President Yumi Horamna Chief Minister N. Birenbu afaba Chief Minister Singi Marakta Yorokpagi Nungaibada Isamsu Sabchana Saruyari Matungdasu Hanamingse Propagamba Oresano Hari. Lamla Kendra Development Committee Advisor Asoibam Debengi Miang Makada Nongreng Naharol Sakot Kongtang Association gi Sanabung Semjin Kre Nong Suba Matamda Kuinadagi Kutuna Sanaba Yadana Lakpadu Devena Semjin Bibagi Damata Apen Bafondrole. Manipur University ki Professor Amabu Masa Langnaba Hospital da Putrokpada Makut handcuff Toraga Putoi Haiba Wafam Human Right Kongaw Naba Tongni Haina Okram Joina Fongdokre Tongasimak Labak Tiba Culture Lataba Masung Talent Yawdaba Governance Amagi Mak Larba Kodamni Manipur University Community Amasung Mahiroi Singda Bias Amadi Tamtiba Government ki Tongni Taudo Sida Seneriba Police Personnel Singi Matakta Sumoto Action Ama National Human Rights Commission na Lokat Pinanaba Ozoina Serolama Commission gi Chairman Thakre Manipur Human Rights Commission da Sumoto Proceedings Ama Lokat Baga Luina Thasi Tang Kuntra Fog Manunda DGP na Tizinduna Report Ama Commission da Lankalan Bakan Krahari Hauzik Makataba Pau Kamam Laktung at Tema Bremtang Lominese. Impal East ki Kongpan Chanam Lekai de Leba NT Enterprises Hana MLA Oramba DH Nandiki Surgi Yumda Hector Lakpiraga GKE Rickshaw book to Bibiyaragani Luinana Pollution Tone Daba Taugi Darka Latraba Cho Skidama Bank Loan Win Supungigani Hana Lakpa the Hena Kutung Jabi Pijari Akopa Marol 8974002140 the Pumbigani. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu September thagi GSTR 3B return file tawbagi aroiba numiti lakliba October thagi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Lengsin Viraksi Bless Manipur 2018 Lakleba October ki tang tara nipan Numidang Wairam Pung Mari Makai Ibo Yai Masumang Lila Sanglen Konung Lampak Imphal Manipur Miyam Gidamak Amasung Ana Ayek Sing Gidamak Isogi Manay na Pratna Tawjagani Thajabiyu Anak Pathok Kadori Jolip 100% natural syrup Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabi Break masung na taranong seri makata pausing Environment amasung sangai kanan na proposal puba Rohan Film ge numit kuntramanga nigi cycle kongsidama Delhi gi Sarda University degi ngase flag of tokre kongsida sina Delhi Haryana UP MP Chhattisgarh Jharkhand Orissa West Bengal Sikkim Assam Nagaland Forga Imphal da langthumpam oigani Rohan Film hauze SOLC da MA English toriba mahiro amani make kongsida si Sarda University Manipur government amadi atai agency singna mateng pangle
Kangla manung leba Siri Siri Govindaji Temple mamangda sakaliba sangjao si kari marumgi saribano haibidu marilenu sing atubu matamda sengdoknaba ipsana taksali miyamgi thamoida Kangla manungda raslila pangthokadore haina singnaba phongnare Kangla manungda raslila sanaba ipsana kaidongnungda yabangamloi karigumba sanaba tarabadi madugi apapata government apugadabani hairi Kanglada Raslila Sanapam Sengotpa Kudakta Lepnanaba Ipakna Fondrokli Manipurgi Senglaba Heritage Amadi Archaeological Site Ama Oribo Mafamasida Asigomba Mafamama Sengotpa Haibasi Ipakna Yabangamloi Tuanba Lining Lysols Amadi Dharmagamari Lenaba Akanaba Lining Amagi Isialda Pusilakpa Yanaba Honarpasi Manipur Leriba Marilenaba Mui Singna Tobiganu Isagi Culture Lining Identity Ngaknaba Honabadi Ipakna Sokali Adubu Atoba Lining Lysonbu Namtabagi Tabakti Kaidong Yabangamlo Hari District Police Bisnupurna Senduna Thasi Tarondo Yamusung Taragamari Nambol Bisnupur Musung Moirang the Pangtokiba Sport Painting Competition Gimakomutang Tarabasina Manamatum Yantoki Torom SP Office Complex the Pangtokre Taramuda District Asidagi Masagi Mato Pangtok the Lake Police Personal Kungamanga Mapamda Haikalaketam Dunai Kaikunobus Utki Nasigi Taramuda SP Bisnupur Hobson Safam Hana Minister Uramba L Punilkanta Amadi at a police officer Kasuraki. Popular Front of India ki lamjing makhada Healthy People Healthy Nation haiba thimda thasi taramanga dagi tang kuntraga thoi fawa pangthokadoriba National Health Campaign Manipur gi oina su sangai umpham nungthong bazar da ngasi hodokre Popular Front of India Manipur State ki Vice President Mufti Rashad Hussain yauna thobu gyana sarwaki wangang kibsingna phongdokibada masamu phaba kunayama oina bugi nangta sigumba campaign si pangthokpani campaign se miyamna sarugaduna mapung phanbiu haiba wafam thamnaki drug lana season aba tuklasi nupi angang singda crime sethaba leplasi ekoi mata oisi Haiba tangdu leitabagi paujel puba khongsedama India gate gi Manipur gi senglaba Kangla fawa khongna lakiba yumkhaibam nanauda asamba khudol piduna ikai khunu utki Haukiba lisingani taragahumdoigi December ohumda sahi nauribi nupi masa amubu ref tobada senai haiba Saren Khulme lekai digi sangdom bogen sahi kuntrataret apokpa baigya ngasi Special Court Pokso Imphal West na Section 6 Pokso gi makhada mara leire haina lapthokre court na tha sigitang taragama palda sentence hearing sathargani hari ningsingba yai sandam bogen gi mathakta lamsang police na case ma lokatuna court charge set thangalaba matung da hearing sathanu lakpani mamang sai August Nepal da lalobani singna singna Lampel Police Station gi manung sanba Sagolbal Khanam Bazar da nomaina kablom gi thodo masu laikhrabani thodo du mangna court gi trial Tauroga halakpada lambi de thokibani hari Oja Singh paper settings amasung evaluation gi technique ki matang da numit humni sathagada workshop mama CC Higher Secondary School hokre Council of Higher Secondary Education Manipur gi lamjing makha da pangthokiba workshop asida Imphal East District manung da leba institution kunithoina sarugari Rural Backyards Poultry Farms Scheme gi makhada khangalaba beneficiaries sama kungamanga da yenau yentopagi thorong District Council Senapati Office da pangthokre tharmadu da District Veterinary Department ke Joint Director Dr. Sunny Pau Video Dr. C.A.S. Ishausu Suraki Sandal District manung sena leiba khudai kuno Primary School Junior High School da ongat pinana school ga authority na government ke puning singsili Village Authority ki Secretary M.K. Mosul na Kulasida class 8 fawa tambaya angang samarom lay ADC Sandal makhada leba primary school asi lisingam samapal humbudra da linkalakibani makhatana mahi tamthana ba atopa school leitabana larbu khunja singna masama sing kaksing palel komla thabi Imphal singda thanaba honabada yamlo senpham tingli maramaduna primary school asi junior high school da athumatam da ongkhat piu school asi award apasing chu mention biu hari angang singju tei auta kakching da tamba komla thabi da tamba sum tawra laire tuna yarabdi khoi gi hoje ki government sina su miyeng tabiraga khoi gi school se upgrade tawbiyo haina aina su sumaina aina ningsinjai
Socialist Women's Association Manipurna Sinduna Mayai Kava Nisai Mayota Sangsinba Hobugi Ahan Mipamama Kaide Maka Leka de Leba Nganu Lema Larimila Bakabang Tokre Mipamada Association Gi President Sarungum Ongbi Bizenti MPP DUG President and Megastandra POFM Gi President L Lalita Susuraki Mayai Kava Sinjak Tinanaba Socialist Women's Association Manipurama Sung Masiga Saminariba Wakolol Manaba Loop Sing Punsin Duna Awan Manipur Amagidamata Sangsin Minagani Hari Invalis District ki Manung Senba Konta Haluf Awang Lekai gi Community Hall da Miam gi Oiba Mi Pamamana Kada Konta Haluf Unit Hangdopagaloina Executive Committee Masem Kre Leprak from Liklaibu President Sanglak from Iselbu Secretary General Oina Kankre Social activists Amo Oibagaloina International Model Manglambam Dainada World PSD Chakra Award Pin Ikai Kumna Kre Award asi Facebook social media ki khutangda World Tree Plantation Program oina Tiranga Salans haina mingthonba sangnareba mi singna malam gi miamda uthasi tungi damakta haina inotpiba tormasida khwaidagi influence tobangambda piba manani hari October Kuntrama Thoida UCM na Sinduna Pangthokadurba October Mass Rally Mingthonba Miamgi Kongsada National Identity Protection Council NIPCO na mapung panasawt kani hari India government amasung NSN IMN gi framework agreements asigi marumda lalawlov asibo themnanaba hotnabana Manipur gi manungda ngangkhai amadi khundaminariba furmasel gi manungda achoba singsep ama thajinduna khaibum tananaba India gi thong NIPCO na yabang amloi lamnamasida khundaminariba furuf kanglof khodimakna hariba rally asu mapung phana sogat minanaba thoi lamnamasi club moira pabi tongan ba sinphamna leiba myoi singna angmamateng pangbiu hari Kerau Makha Laikai Imphal East Tagi MD Nawaz Khan Kowa Sahi Kulumdorum Surban Nupa Matha Sigi Tang Anige Upung Taramatorum Taw Matamda Mayumdagi Thokibadagi Mafum Khangre Mahak Fit Manga Insitarum Wangi Kusumui Mamai Koidane Higok Masugi Jinama Setki Furit Formal Short Litki Kanaguma Singna Mahapu Tingnu Tarabadi mobile number 8131975613 Natraga 8730912971 Amutang Hana 8131975616 Natraga 8730912971 Natraga Manak Nagpa Police Station da Paupibiu Hari BJP Khangbok Mandal na Sinduna Mandal Segi Bud President Oiramba Khangbok Part 1 Awang Leka Digi Laisram Mahazona Lekidabada Awa Fongdopagi Mipamama Khangbokta Leba Mandalgi Upasa Pangthokre Tormodu the BJP Manipur Pradesh ke Hanigi Vice President Toksum Zadumani Khangbok Mandalgi President Laisram Tombi Mahila Morsa Minority Morsa Amadi Mandalgi Atei Thokpu Singsu Suraki Matamamagi Moirang Prabha Lilagi Nongbal Sava Haina Khangnakiba Sagol Sem Jati Ngarang Thangzurmita Uripok Noram Tong Laisram Lertaleba Yumda Lekidre Masagi Sahi Marfudara Taret Sukre Sagol Sem Jatina Moirang Prabhu Chokhananaba Honabirambagi Damakta Manipuri Sahitya Parishad Amadi Cultural Forum Manipurna Manapiduna Ikai Kumnaki Mana Lekidada Ipa Thokok Uripok Noram Tongna Awa Fondrokle Hausi makata na nga sige sana wipaw luminasi. Nga sige sana wipaw da Manipur Police Rising Day ke Marilyn Sathakpa Inter-Unit Inter-Battalions Football Tournament second ever Delusion Cray Final match ta Infalis District Police na Surasampur District Police po Pansul Amasino da Maiti Piki Tournament Lusin Piki Toromda DGP LM Kokte ADGP C Dongel ADGP P Dongel Amadi IGP Clay Kongsai Singba Official Singna Suraki Makomatang Taraba Amadi Toidok Hendokpa Sanori Singda DGP na Manamatum Yantoke Jirbam District Thangta Association na Kungamapal Suba State Thang Tagi Champion Ore Tha Sigi Tarahum Doidagi Kumathoi Fauba Sanaroi Samri Kungamanga na Sarugaduna
Huya Lalong Thangta Association Manipur ki makhada Jiribam Thangta Association sinu satarkiba championship ngasi Jiribam da lusin kre lusin gi thorumda Jiribam district ki adhyaksa KS Janaki organizing committee ki president E Dipti Kumar DC Jiribam Robert Khetrimium SP MOB Maite Inat Thawallu ki president TS Kumbhaluwang World Thangta Federation ki President Huidrom Prem Kumar Chu Sarwakhe Jiribam District Thangta Association na point Sama Marfu Humdoi Fangduna Champion Thangta Mahikol Yumnam Huidrom na point Sama Kuntra Mari Fangduna runners of Takhe Jiribam da Sathriba Ohmlak Suba TS Hera Singha Veterans Kang Tournament ki ngasi sanaka match ta SAYC Soro Ating Bina Sana Mahi Kasarbo Pansil Taramari Tarada Maiti Pikre Subsidiary Training Center BSF na District Police Surasampur ka khusamdana Police Commemoration numit ka mari leina na mini marathons ama Surasampur pangthokre marathons asita punna nupa masa amasung nupi masa sangarom na sarugaki lamthaggi thoromda DC Surasampur Samlal Punia BSF ki CEO Rajesh Kumar SP Susugaki Andhra Pradesh October 22 dagi pangthokadruba Boys Under 16s Bijay Merchants Trophy da Manipur Cricket Association gi mohut sinduna sananaba guest player ohom yauna sanoi taramanga gi ming Manipur Cricket Association na lauthokre sports staff mari yauna team asitha sig taraga Nepal da Imphal thadolakni hari Uttar Pradesh ta November 18 dagi pangthokadruba Humphumdoi Suba Men Freestyle Grecos Roman Styles amasung kumathoi Suba Women's Senior National Wrestling Championship ki damakta Manipur gi team semnarba trial selection ama lakliba October 18 Nomaiji numit ki yukpung tere tabu matamda Kumalampak ki SSG Hall pangtholagani trial selection asda sahi kungi mathakta leiba sarugganingba nupa masa amasung nupi masa sanori singna Aadhaar card ka loina Manipur Wrestling Association gi Secretary General da report tawrna bakhanglakli sahi taranipal amadi taramapal surba sanori singna mapa mamagi ayaba amasung medical certificate putholagadi trial yawba yabagi ayaba pigin hari hauji makhata sanabagi paw boyan intokjamdagi phangmigani Final Sanagata team Amal Laktabati YDO Song Tham Konana State Level Senior Men and Women Volleyball Tournament ki champion Oikre Sanabal Lakitiba team Baki Sanakatel da tournament convener ki report ki matungina All Manipur Volleyball Association na immediate action lokot kadori left na sukiba nong na maram oiraga finance sanadana lairo roba matungda tournament committee ki convener na thokiba order ki matungina ngasi nungtil pung ama makai tabada tournament asigi aroiba match sananaba sem saki nungtil pung tarani thoiga minute manga tabada Baki Sanakatel ki team captain Jeffrey Oinamna ngasi sanagataba match asi postpone taunaba aiba seron All Manipur Volleyball Association gi secretary amadi president da address tauraga pisilaki yanaba yaudana ngasi sanagataba final match asi sanaba lakhidabani All Manipur Volleyball Association gi miyang makhada LCYCCI lilong chajing na sinduna tha asigi tang taruk tagi team taruk na group ani thongna khaidoktuna sajing pukri achauba mapal da satharakiba state level senior men and women volleyball tournament ki ngasi sanagataba Baki Sanakatel team laktabadagi aroiba numit ki thorom mapu singi mamangda sanadaba yadabadagi SDC Samoro ki tingba friendly match oina sanaki match asida YDO Song Tham Konana SDC Samoro bu set ahum sino kunmanga kunmari kuntaru kunmari mari kunmanga taramari da maitiba piki walk over da winner oikiba YDO Song Tham Konada lupa lising mga thorom mapu singna kusinaki Athletic Association of Manipur gi matinga loinana United People Fronts UPF Manipur na sahi khudingi leptana pangthoktuna lakpa lamsang lamjen sahi sigi oina mathang thagi November 3 da pangthokadoriba taranithoi suba mega marathon race ki lamjen loi singna sijinagadaba ses number ngasi haunabi matungina Kaisampat Laisom basinda leiba UPF ki head office da pangthokre thormasida taranithoi suba marathon race asigi chairman W Second Vice Chairman and Rupa Chandra Convener U Niranjan Su Saruk Yaki Pangthoki Pathoram Masiga Mari Lenana Chairman and Second na Saruk Yagadaba Athlete Singi Form Sing Headquarter Asida Pisinduna CS number Sing Loronaba Kangalagli Manipuri Tongan Sanabagi Clocky Amadi Association Sinino Singna
ꯍꯥꯟꯅ ꯐꯣꯝ ꯂꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯍꯦꯗ ꯑꯣꯐꯤꯁ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜ ꯐ꯭ꯔꯟꯠ ꯌꯨꯄꯤꯑꯦꯐꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯁ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ 12ꯔꯛ ꯁꯨꯕ ꯃꯦꯒꯥ ꯃꯥꯔꯥꯊꯣꯟ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯅꯤꯄꯥꯒꯤ ꯆꯦꯁ ꯅꯝꯕꯔ ꯑꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯃꯆꯨꯅ ꯑꯣꯏꯖꯕ ꯑꯁꯤꯒꯨꯝꯂꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯆꯦꯁ ꯅꯝꯕꯔꯅ ꯑꯩꯈꯣꯏ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯦꯁ ꯅꯝꯕꯔꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯣꯝ ꯂꯧꯕꯤꯈꯤꯕ ꯅꯨꯡꯁꯤꯖꯔꯕ ꯀ꯭ꯂꯕꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜ ꯐ꯭ꯔꯟꯠ ꯌꯨꯄꯤꯑꯦꯐꯀꯤ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯁ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ International Natural Body Building Association Sinduna Tha Sigi Tang 16da Ambedkar Bhawan Bisnath Nagar Bengaluru da pangthokiba INBA India National Championship ta Lilong Sajingda leba Arambam Birendra Madi Arambam Ongbi Omilagi Masanupa Mangal Arambam na Junior Overall Champion Madi Ahanwa position takhre Thagasi boy hozimakata na ngasi no mugyo kiba engasi pau lobise Environment Directorate ki phangkiba ngasi goi ki nga sa mani nuju ki pauda khwaidagi sakiba Celsius degree control dai dasmik mariputra mathoi khwaidagi ingba Celsius degree taramathoi dasmik humputra mathoi Nuksita ya wising managi sang maximum da sada mariputra tare dasmik mari minimum da sada kunipal dasmik sino tare oiki Ngasi nong suki bagi sang sino dasmik tarataruk millimeter ni. Loisala patang sing muru pausing amu kana pisre. Kaisum sangda phajinduna thamluba Manipur University ge oza amadi mahiroi sing thadokre. Miyamna tembang pibirabadi Manipur awan ba purakpa yamna laigni haina and birena phangdokre. Manipur ke housing leriba issues singi matangda all political party Manipur na governor unaduna taksankre ngasi ko ne dia estimate pizaba Manipur pau matang slow jre meng tabi puno pomukana kronjre